Ngarang nongalamdayda thokiba tawdokto aduki matik thamoi sokna nuaite ngasai chacharui idi pikraba ngani du gi leigidawgi mo du ubu matamda thamoi sokna nuaite de loina na koi hala matungda koigi NDA gi chaminariba honorable yangwa honorable home minister yobiraga koi punna sagi masi wari amata lausi haidana pihanan bada KSC NI edas sinaba haidana koi wari blogjere loinana jadi thoi ba thaudoksi aikoigi kitang peaceful atmosphere ma laksida shanti tuwaiba pamba kangbu soidana oigani haibagi thajaba lai adubu singnariba potu hujik organization natraga individual singdu masak maming khangribanina madu simang siwigi organization sinani haibadmokti ngasimak haiba ai kitang ganngani khanjai loinana hujik security meeting ma tawjagre ja Assam Rifle CRPF and state police pullaga madudasu aikoina sarkargi taraptagi thamjagi basi adi suma incident amhona thoktana ba yaragadi thiro ngasimak phabiro haibani yaragadi thiro ngasimak ngamna phabiro adu makoisu helicopter ga tawni akona operation chathari haidana thamami aduna masi khwaidagi laibak thiba noitaba thawdo amane nai myamna thamjagi